चे थेंगे तुमोसे हयेंग nganta hogutuna kaukha tanba chatkedun pat che isina dengonda warini tumlo hairi bi si hoina hana tumlo si di tumning driye ai di wade da ahing ichikun bangaina phanik mapal se lon baloishinge che aisu fi sabasita loishinge nangi phisa kol tumba kairani yumthang na basingi nangi phisa khol makhol sina nawa pikha kayagi makeup thoolani haibani aigi phisa khol makhol se nausum misaiga manabani mithana dabi kanana semjin sajin ba wahaini phisa khol makhol taraga ningdol pombi makhoi dubu sarai phi set inde haibri se nanga ngangna jabaga ngamjade kadai degi ngamani aidi asum mangak tangang bani Tharogi mongduda magi mase thambaldu wa ngang butanduna wa makha tadre machin manaw nupi ngakta tarak yumdong pok amada chingyada leijab imungne mama mapa nima nganna kainakre miga mimanaba ngamnaba sinsu kai thabaksui matam gyoiba sintha subada natana sarai phi saba hai khulle kaiduda sarai phi sabada maming chatliba Tharo thambal machin manawni numidang athengmado machin manawni do sarai phi sare tharo na phisa khol thambalna samuk mangda tha phanek phiba lol puyu loruk loikhiba un pubi waksingna ulen khikpa loikhiba ngangna sakna yadabi maning tambi phairel lachilna tasin khumchin yadaba makai sitarakpa phairel thasida machin manawni do pothaba leita thabak suri adubu thengjilaklaba matamdudadi thambal misna ani do lotharakle chingi napum ngamjabi nuragi misna ani do tapna nungchup chingsang napumda numit tabadum male mamit ani do uina phanik phiba lonbada yetum maton atumbaduna nujagi khusaduda thille ayo ima khanglaw lawre phisa kolda phisabi tharo magi mache thambalna khanglaw lawrpaduda khangi wakhaldu ngayakti charangne phisa koldagi phallawna songtharaklaga iche kaidau khrage etumna thinkhra mal uiringai de oiramni ne hoi aina ngasaina waramlani tumloro haiba natra haujikti kari sare Faramani ne abok sabi gi wa nati na tawduna haibani nang na marol ama pangang dangangi I thoobra khangdi ayamta yenge seche tharo mache gi khusado thongmai mangalduda paire geng kasu thoina sokpa I thokpadi udi tharona iche kasu tawroi thinkhibagi China do soidan oigani tumuroi che hoi adudi ai tumurage tumuroi che ai ngakta leithaukhige pangkhoi di kuirakla duko thambal samukto mangol kalsinda thanamle aduga imungda tumba changkhre adubu tharodi machena changkhrasu phisa kolduda mado sintha pangauri ahingi chikun mangaina phisa kolduna magi dupumna muni mamana hinglinge mapamdagi ulakpa phisa kolni mama makni khan thawai dagisu hena luna tawje phisa kolse handakti sarai phi yam saraga madudagi phanglakpa senjan amanba yumase anauba ikupke nungju tha laktringe aduga phaklangs lamta tha loidringe wai tai hoge phaudam sen khrasu hunge mana khaliba chingase phisa kol sin natana atei thoina leite magi mating pangpinaba silai ma imagi masak oibini haiduna lumna lauribini phisa kolse magi di thawaini haksang ichik hunba ahingi pungjana
ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯃꯥꯗꯤ ꯁꯤꯟꯅꯥꯏꯐꯝ ꯀꯥꯔꯤ ꯆꯔꯩ ꯐꯤ ꯁꯥꯕꯒꯤ ꯊꯣꯏꯅ ꯑꯋꯥꯕ ꯂꯩꯇꯦ ꯇꯨꯝꯅꯤꯡꯂꯒ ꯆꯝꯄ꯭ꯔꯥ ꯃꯁꯨꯡ ꯑꯃ ꯍꯦꯛꯇ ꯃꯃꯤꯠ ꯁꯤꯡꯅꯕ ꯆꯥꯁꯤꯜꯂꯤ ꯃꯤꯁꯤꯡ ꯅꯥꯁꯤꯡꯕꯤ ꯆꯝꯄ꯭ꯔꯥꯁꯤꯅ ꯃꯥꯒꯤ ꯃꯊꯧ ꯁꯨꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯎꯒꯤ ꯈꯣꯡꯅꯦꯠ ꯌꯥꯡꯇꯦꯛꯄꯤꯗꯨꯅꯦ ꯆꯔꯩ ꯐꯤꯁꯥ ꯇꯝꯂꯤ ꯊꯔꯣꯅ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯅꯨꯡꯁꯤꯠꯁꯤꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯁꯤꯠꯆꯅꯤꯡꯃꯜꯂꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯎꯃꯩꯗꯣ ꯃꯨꯠꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯁꯦꯟꯅꯖꯔꯤ ꯁꯝꯕꯜ ꯈꯥꯕꯒꯨꯝ ꯅꯨꯡꯁꯤꯠꯇꯨꯅ ꯑꯗꯨꯝ ꯀꯟꯅ ꯁꯤꯠꯂꯤ ꯊꯔꯣꯅ ꯑꯃꯨꯛꯁꯨ ꯈꯔ ꯊꯦꯡꯂ ꯐꯥꯎꯕ ꯆꯔꯩ ꯐꯤ ꯁꯥꯖꯒꯦ ꯈꯟꯖꯕꯁꯦ ꯅꯨꯡꯁꯤꯠ ꯅꯪꯅ ꯀꯥꯏꯍꯟꯗꯧꯔꯦ ꯊꯔꯣ ꯃꯆꯤꯟꯗ ꯍꯥꯏꯖꯕꯇꯅꯤ ꯊꯕꯛꯇꯤ ꯁꯨꯅꯤꯡꯉꯤ ꯑꯁꯨꯝꯅ ꯃꯩꯗꯣ ꯃꯨꯠꯇꯅꯕ ꯍꯣꯠꯅꯔꯤꯉꯩ ꯁꯨꯃꯥꯡꯂꯣꯝꯗ ꯑꯣꯟꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯨꯕ ꯀꯣꯟꯊꯣꯡ ꯂꯩꯕ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯂꯩꯆꯤꯟꯅ ꯍꯥꯏꯗꯣꯔꯛꯄ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯎꯔꯦ ꯏꯔꯥꯏ ꯂꯥꯏꯅ ꯁꯑꯣꯡ ꯁꯥꯗꯥꯗꯣ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯍꯦꯛ ꯌꯦꯡꯕꯗ ꯂꯥꯛꯁꯤꯟꯕ ꯉꯝꯃꯤ ꯀꯦꯀꯨ ꯂꯣꯠꯂꯨꯕꯤ ꯅꯣꯡꯃꯗꯣꯜ ꯊꯥꯖꯅ ꯀꯦꯀꯨ ꯐꯣꯡꯂꯛꯄꯗ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯂꯦꯞꯂꯒ ꯂꯩꯕꯤ ꯅꯨꯄꯤꯗꯣ ꯎꯕꯗꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ ꯁꯝꯂꯥꯡ ꯑꯗꯣ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯃꯁꯛ ꯃꯁꯥꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯎꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯣ ꯎ ꯋꯥ ꯑꯝꯇ ꯍꯧꯗꯦ ꯏꯇꯥꯛ ꯇꯥꯛꯑꯦ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯅ ꯃꯥꯡꯗ ꯌꯥꯝ ꯆꯥꯎꯅ ꯊꯠꯇꯨꯅ ꯊꯝꯂꯤ ꯄꯨꯈ꯭ꯔꯤ ꯅꯥꯀꯟꯗꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯆꯪꯐꯝ ꯀꯣꯟꯊꯣꯡꯗꯒꯤꯅ ꯌꯨꯝꯗꯨ ꯐꯥꯎꯕ ꯑꯃꯨꯛꯁꯨ ꯄꯪꯂꯥꯞ ꯂꯥꯞꯅꯗꯦ ꯑꯗꯨꯅ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯤꯕꯗꯣ ꯎꯕ ꯉꯝꯃꯤ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗ ꯍꯧꯔꯤꯕ ꯀꯨꯔꯥꯎ ꯑꯉꯥꯡꯕ ꯄꯔꯦꯡꯁꯤꯡ ꯑꯗꯣ ꯎꯅꯥ ꯑꯃ ꯐꯥꯎ ꯄꯛꯇꯕꯅ ꯎ ꯍꯧꯖꯔꯁꯨ ꯅꯤꯡꯊꯝ ꯃꯃꯩꯗꯨꯗꯗꯤ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯎꯔꯨꯝ ꯂꯥꯡꯗꯦ ꯅꯨꯄꯤꯗꯨ ꯉꯥꯏꯍꯥꯛ ꯊꯥꯕꯜ ꯃꯉꯥꯜꯗꯨꯗ ꯂꯦꯞꯂꯝꯂꯒ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯃꯥꯡꯈꯤ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯊꯔꯣ ꯑꯗꯨ ꯐꯤꯁꯥꯀꯣꯜꯗꯨꯗꯒꯤ ꯁꯒꯣꯜ ꯁꯌꯥꯡꯊꯛꯇꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯄꯒꯨꯝ ꯆꯣꯡꯊꯔꯛꯂꯒ ꯑꯀꯤꯕꯅ ꯃꯥꯡꯗ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯤ ꯆꯥꯔꯒꯤ ꯄꯨꯔꯣꯟꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ ꯅꯤꯡꯊꯝ ꯃꯃꯩꯗꯨꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯅꯤꯡꯁꯥ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯩ ꯃꯃꯤꯠꯇ ꯎꯈꯤꯕ ꯅꯨꯄꯤꯁꯦ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯎꯗꯨꯅꯇ ꯂꯩ ꯑꯃꯨꯔꯛ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯉꯁꯤꯒꯤ ꯑꯌꯤꯡꯁꯤꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯁꯦ ꯎꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕꯗ ꯃꯥꯒꯤ ꯃꯃꯪꯗꯁꯨ ꯅꯨꯄꯤ ꯑꯁꯦ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯍꯦꯛ ꯍꯦꯛ ꯂꯦꯞꯄ ꯎꯏ ꯈꯜꯂꯨꯕꯗ ꯊꯧꯗꯣꯛꯁꯤꯡ ꯃꯔꯤ ꯃꯔꯤ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯇꯔꯦꯠꯇꯒꯤꯗꯤ ꯇꯥꯗ꯭ꯔꯦ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯨꯄꯤꯁꯦ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯂꯦꯞꯂꯒ ꯂꯩ ꯍꯦꯛ ꯍꯦꯛ ꯎꯏ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯗ ꯎꯏ ꯅꯨꯄꯤꯁꯤꯕꯨ ꯍꯦꯛ ꯎꯔꯕ ꯑꯐꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯑꯗꯨꯅ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤ ꯊꯣꯛꯂꯕ ꯈꯟꯕꯗ ꯑꯍꯤꯡꯁꯤꯗ ꯏꯄꯥꯏꯕ ꯍꯧꯔꯦ ꯊꯔꯣꯅ ꯉꯁꯥꯏꯅ ꯏꯆꯦꯅ ꯇꯨꯝꯃꯨ ꯍꯥꯏꯔꯤꯉꯩ ꯇꯨꯝꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯐꯒꯗꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯐꯖꯔꯦ ꯍꯥꯏꯕ ꯏꯟꯗꯕꯤ ꯂꯝꯍꯦꯟꯕꯤꯅꯤ ꯅꯁꯥꯅ ꯅꯁꯥ ꯌꯥꯖꯧ ꯊꯔꯣ ꯍꯥꯏꯕꯤ ꯍꯩꯁꯤꯡꯕꯤ ꯍꯩꯃꯟ ꯁꯤꯡꯃꯟꯗꯅ ꯄꯁꯤꯡ ꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯔꯦ ꯊꯔꯣ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇ ꯇꯧꯐꯝ ꯈꯪꯗꯗꯅ ꯆꯩꯊꯠꯆꯩ ꯊꯔꯣꯅ ꯀꯥꯟꯅꯗꯦ ꯇꯨꯝꯃꯨꯕꯅ ꯐꯩ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯄꯥꯠꯇ ꯀꯧꯈꯥ ꯇꯥꯟꯕ ꯆꯠꯇꯣꯏꯅꯤ ꯊꯔꯣ ꯑꯁꯤ ꯍꯥꯏꯔꯗꯅ ꯃꯆꯦꯒꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯗ ꯆꯪꯂꯛꯂꯒ ꯇꯨꯝꯃꯤ ꯀꯥꯡꯈꯟꯕꯨꯗꯤ ꯉꯁꯥꯏꯅ ꯃꯆꯦꯅ ꯊꯥꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯊꯔꯣ ꯐꯃꯨꯡꯕꯨꯗꯤ ꯆꯪꯂꯦ ꯍꯥꯏꯕꯕꯨ ꯇꯨꯝꯊꯧ ꯀꯧꯕꯗ ꯌꯥꯔꯝꯗꯦ ꯋꯥꯈꯜꯅꯅꯤ ꯇꯨꯝꯍꯟꯗ꯭ꯔꯤꯕ ꯃꯃꯤꯠꯇ ꯊꯥꯕꯜ ꯃꯉꯥꯜꯗ ꯂꯦꯞꯍꯧꯕꯤ ꯅꯨꯄꯤꯗꯨ ꯎꯗꯨꯅꯇ ꯂꯩ ꯑꯃꯨꯛꯁꯨ ꯍꯟꯗꯛꯃꯨꯛꯁꯨ ꯀꯔꯤ ꯊꯣꯛꯂꯨꯕꯒ ꯈꯟꯕꯗ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯕꯗꯨ ꯌꯧꯏ ꯂꯣꯡꯅ ꯑꯃꯨꯛ ꯍꯤꯞ ꯆꯦꯞꯅ ꯑꯃꯨꯛ ꯍꯤꯞ ꯇꯨꯝꯊꯧ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯦꯠ ꯊꯝꯕꯥꯜꯗꯤ ꯏꯁꯤ ꯁꯤꯈꯩ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ
ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯃꯣꯂꯥꯡ ꯍꯦꯛ ꯁꯝꯅꯕꯗ ꯇꯥꯏꯕꯪ ꯄꯥꯜ ꯑꯃꯗ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯈ꯭ꯔꯦ꯫ ꯊꯔꯣ ꯇꯨꯝꯊꯕ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯦꯗ ꯈꯥꯛ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ꯫ ꯑꯍꯤꯡꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯇꯨꯒ ꯃꯥꯒ ꯃꯔꯨꯞ ꯑꯣꯏꯔꯔꯦ꯫ ꯊꯔꯣ ꯑꯃꯨꯛꯁꯨ ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯀꯅꯤ ꯈꯜꯂꯨꯕꯗ ꯇꯟꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯑꯍꯤꯡꯁꯦ ꯂꯣꯏꯍꯟꯅꯤꯡꯗ꯭ꯔꯦ ꯐꯅ ꯁꯥꯡꯂꯁꯨ꯫ ꯊꯔꯣꯅ ꯁꯨꯝꯅ ꯇꯨꯝꯊꯕ ꯌꯥꯗ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯐꯤꯁꯥꯀꯣꯜ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗꯇ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯏ꯫ ꯊꯔꯣꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯁꯤꯕꯨ ꯋꯥꯈꯜꯅꯔ? ꯅꯠꯇꯦꯗ, ꯋꯥꯈꯜ ꯅꯠꯇꯦꯗ, ꯑꯁꯦꯡꯕ ꯇꯥꯏꯕꯪꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯀꯅꯥꯅꯕꯨ ꯑꯩꯒꯤ ꯐꯤꯁꯥꯀꯣꯜꯁꯤꯗ ꯍꯧꯖꯤꯛꯄꯨ ꯁꯤꯟ ꯄꯥꯡꯗꯣꯏꯅꯣ? ꯑꯣꯏꯗꯕ ꯋꯥꯅꯤꯗ꯫ ꯊꯔꯣ ꯃꯊꯟꯇ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕ ꯐꯤꯁꯥꯀꯣꯜꯗꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜꯅꯤ꯫ ꯂꯩꯀꯥꯏꯗꯨꯗ ꯐꯤꯁꯥꯀꯣꯜ ꯂꯩꯕꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯈꯛꯇꯅꯤ꯫ ꯃꯥꯡꯒꯣꯜꯗꯒꯤꯅꯤ ꯍꯥꯏꯕꯗꯤ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯊꯔꯣ ꯋꯥꯈꯜꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯐꯥꯎꯕ ꯍꯧꯔꯦ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯑꯍꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯐꯤꯁꯥꯀꯣꯜꯁꯤꯗ ꯁꯤꯅꯥꯏꯐꯨꯡ ꯀꯥꯔꯤꯕ? ꯃꯊꯟꯇ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏꯖꯔꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯅꯃꯛꯅ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯕꯗ ꯃꯈꯣꯜꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯔꯦ꯫ ꯐꯤꯁꯥꯀꯣꯜꯗꯨꯒꯤ ꯇꯟꯊꯥ ꯑꯃꯒ ꯂꯣꯏꯅꯅ ꯏꯅꯣꯠ ꯑꯃ ꯌꯥꯎꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯐꯥꯏꯔꯤꯜꯂ ꯁꯤꯠꯄ ꯅꯨꯡꯁꯤꯠꯇꯨꯒ ꯐꯤꯁꯥꯀꯣꯜ ꯃꯈꯣꯜꯗꯨꯒ ꯑꯅꯤꯗꯣ ꯂꯣꯏꯅꯅ ꯇꯤꯟꯅꯈꯤꯕꯗ ꯇꯣꯞ ꯇꯣꯞꯄ ꯑꯃꯦꯡꯕ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯤ꯫ ꯃꯈꯣꯜꯁꯤ ꯇꯥꯔꯒ ꯊꯛꯀꯠꯄ ꯐꯥꯎꯏ꯫ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯃꯁꯤꯕꯨ ꯍꯧꯗꯣꯛꯀꯦꯁꯨ ꯃꯉꯣꯟꯗ ꯃꯗꯨꯒꯤ ꯊꯧꯅꯥ ꯂꯩꯇꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯍꯨꯝꯃꯛꯇ ꯃꯄꯨꯝ ꯊꯤꯠꯂꯕꯤ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯦ ꯊꯝꯕꯥꯜꯅꯤ꯫ ꯃꯊꯟꯇ ꯑꯃꯨꯛ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯒꯦ ꯍꯥꯏꯕꯁꯨ ꯃꯉꯣꯟꯗ ꯃꯗꯨꯒꯤ ꯊꯧꯅꯥ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯋꯥꯈꯜꯒꯤ ꯏꯄꯣꯝ ꯃꯔꯛꯇ ꯃꯥꯗꯤ ꯀꯥꯎꯁꯤꯡ ꯑꯣꯏꯅ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯕꯅ ꯄꯟꯊꯨꯡꯐꯝ ꯂꯩꯇ ꯇꯥꯎꯗꯨꯅ ꯆꯠꯂꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯐꯤꯁꯥꯀꯣꯜ ꯃꯀꯣꯜꯗꯣ ꯍꯧꯕ ꯍꯦꯜꯂꯦ꯫ ꯃꯔꯛ ꯃꯔꯛꯇ ꯇꯥꯎ ꯍꯨꯏ ꯈꯣꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯕ ꯍꯧꯔꯦ꯫ ꯍꯨꯏ ꯀꯞꯄꯒꯤ ꯃꯈꯣꯜꯁꯤꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ ꯀꯤꯍꯜꯂꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯑꯀꯤꯕꯒꯤ ꯃꯊꯣꯏ ꯍꯥꯞꯂꯔꯦ꯫ ꯊꯔꯣ ꯃꯊꯟꯇ ꯑꯃꯨꯛ ꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯦ꯫ ꯐꯤꯕꯝ ꯑꯁꯦ ꯑꯁꯤ ꯌꯧꯔꯕꯗꯤ ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯃꯨꯛꯇꯗꯤ ꯑꯩꯕꯨ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅ ꯐꯔꯤꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯃꯥꯡꯒꯣꯜꯒ ꯇꯥꯏꯅꯅ ꯐꯥꯠꯂꯤꯕ ꯊꯣꯡꯅꯥꯎꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯒ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯄꯅ ꯐꯔꯗ꯭ꯔꯥ? ꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯄ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯀꯣꯟꯕ ꯂꯦꯞꯄꯁꯤꯅ ꯑꯆꯨꯝꯕꯅꯤ ꯈꯟ ꯍꯧꯒꯠꯇꯨꯅ ꯐꯛꯂꯥꯡꯒ ꯇꯥꯏꯅꯅ ꯃꯥꯡꯒꯣꯜꯕꯨ ꯏꯉꯥꯟ ꯉꯥꯟꯅ ꯎꯕ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯗꯣꯛꯑꯦ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯌꯥꯝ ꯇꯞꯅ ꯏꯪꯅ ꯃꯦꯛ ꯂꯥꯎꯗꯅ ꯃꯈꯣꯜ ꯑꯃꯇ ꯊꯣꯛꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯍꯥꯡꯗꯣꯛꯑꯦ꯫ ꯊꯣꯡꯅꯥꯎꯗꯣ ꯃꯃꯥꯏꯅ ꯈꯖꯤꯛꯇꯪ ꯇꯞꯅ ꯍꯥꯡꯗꯣꯛꯂꯛꯄ ꯃꯥꯒꯤ ꯐꯤꯁꯥꯀꯣꯜꯗꯨꯗ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩꯕꯤ ꯅꯨꯄꯤ ꯑꯃ ꯐꯤ ꯁꯥꯔꯤꯕꯗꯣ ꯏꯉꯥꯟ ꯉꯥꯟꯅ ꯂꯩꯆꯤꯟ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯅꯣꯡꯃꯗꯣꯜ ꯊꯥꯖ ꯃꯥꯒꯤ ꯃꯉꯥꯜꯗ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯁꯥ ꯄꯨꯝꯕ ꯍꯤꯛ ꯍꯤꯛ ꯂꯥꯎꯏ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯆꯔꯩ ꯐꯤꯁꯥ ꯇꯝꯂꯤꯕ ꯎꯒꯤ ꯍꯪꯂꯥꯛ ꯂꯥꯛꯂꯤꯕ ꯎꯒꯤ ꯈꯣꯡꯅꯦꯟ ꯌꯥꯡꯇꯦꯛꯄꯤꯁꯤꯗ ꯅꯣꯝ ꯅꯣꯝ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ? ꯉꯁꯥꯏ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯔꯝꯕ ꯄꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯁꯤꯗꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯣꯡ ꯍꯥꯗꯅ ꯐꯤ ꯁꯥꯕꯤ ꯑꯃꯗꯒꯤ ꯇꯥꯗꯅ ꯐꯤ ꯁꯥꯔꯤꯕꯤ ꯃꯁꯛ ꯃꯆꯨ ꯈꯪꯗꯕꯤ ꯅꯨꯄꯤ ꯂꯩꯆꯤꯜ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯥꯒꯤ ꯃꯉꯥꯜꯗꯅ ꯅꯤꯡꯉꯥꯏꯗꯅ ꯃꯃꯤꯠ ꯊꯧꯕꯤ ꯃꯀꯨꯒꯨꯝ꯫ ꯀꯔꯤꯕꯨ ꯎꯗꯨꯅ ꯃꯥꯅ ꯆꯔꯩ ꯐꯤ ꯑꯁꯦ ꯁꯥꯔꯤꯕꯅꯣ?
ꯂꯦꯞꯅ ꯑꯀꯤꯕ ꯃꯔꯛꯇ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯍꯣꯏ ꯃꯥꯏ ꯑꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯊꯣꯡꯅꯥꯎ ꯃꯄꯥꯜꯗꯨꯗ ꯅꯥꯀꯟ ꯍꯥꯏꯐꯦꯠ ꯍꯥꯡꯕ ꯃꯆꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯐꯥꯏꯔꯦꯜ ꯅꯨꯡꯁꯤꯠ ꯄꯣꯊꯥꯗꯕꯤꯗꯣ ꯁꯥꯐꯨ ꯈꯟꯅ ꯁꯤꯠꯆꯜꯂꯛꯄꯅ ꯏꯃꯨꯡꯗ ꯊꯥꯜꯂꯤꯕ ꯊꯥꯎꯃꯩ ꯃꯉꯥꯜꯗꯨꯁꯨ ꯃꯨꯊꯠꯈ꯭ꯔꯦ꯫ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ꯫ ꯊꯣꯡꯅꯥꯎ ꯐꯥꯎꯅ ꯁꯤꯠꯆꯜꯂꯛꯄ ꯅꯨꯡꯁꯤꯠꯇꯨꯅ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯅꯣꯡꯃꯗꯣꯜ ꯊꯥꯖꯃꯥꯒꯤ ꯃꯉꯥꯜꯗꯨ ꯏꯃꯨꯡꯗ ꯐꯥꯎꯖꯤꯜꯂꯛꯂꯤ꯫ ꯇꯧꯐꯝ ꯈꯪꯗ ꯏꯃꯨꯡꯒꯤ ꯑꯃꯝꯕꯗꯣ ꯃꯥꯗꯤ ꯈꯣꯏꯖꯪꯗ꯭ꯔꯦ꯫ ꯎ ꯑꯇꯤꯡꯕꯒꯨꯝ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯌꯩꯕꯗ ꯃꯉꯣꯟꯗ ꯏꯪꯕ ꯐꯥꯎꯗꯦ꯫ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯃꯗ ꯃꯆꯤ ꯍꯣꯡꯗꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯤꯗꯨꯁꯨ ꯐꯤꯁꯥꯀꯣꯜꯗꯨꯗ ꯆꯔꯩ ꯐꯤ ꯁꯥꯕ ꯂꯦꯞꯂꯝꯗꯦ꯫ ꯁꯔꯛ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯁꯦꯛꯄꯤ ꯁꯪꯒꯨ ꯑꯃ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯃꯗꯤ ꯁꯨꯃꯥꯡꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩ꯫ ꯁꯦꯛꯄꯤꯁꯤꯡꯗꯣ ꯁꯪꯒꯨ ꯑꯣꯏꯅ ꯄꯥꯏꯔꯛꯄ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯣ ꯂꯥꯛꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇ꯭ꯔꯕꯒꯨꯝ ꯈꯖꯤꯛ ꯐꯥꯎꯍꯜꯂꯤꯕ ꯃꯥꯏꯀꯩ ꯈꯪꯗꯅ ꯄꯥꯏꯔꯤꯕ ꯁꯦꯛꯄꯤ ꯁꯪꯒꯨꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯛꯄꯤ ꯁꯪꯒꯨꯗꯨꯅ ꯑꯣꯝꯁꯤꯜꯂꯛꯄꯗ ꯐꯤꯁꯥꯀꯣꯜꯗ ꯆꯔꯩ ꯐꯤ ꯁꯥꯔꯝꯕꯗꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯐꯤꯁꯥꯀꯣꯜ ꯃꯈꯣꯜ ꯇꯥꯔꯝꯕꯗꯣ ꯇꯥꯈꯤꯗ꯭ꯔꯦ꯫ ꯁꯦꯛꯄꯤꯒꯤ ꯃꯈꯣꯜꯗꯣ ꯇꯞꯅ ꯑꯣꯏꯅ ꯇꯥꯏ꯫ ꯅꯨꯄꯤꯗꯨ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯣ ꯁꯦꯛꯄꯤꯁꯤꯡꯗꯣ ꯏꯀꯣꯏ ꯀꯣꯏꯅ ꯄꯥꯏꯔꯝꯕꯗꯒꯤ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯊꯔꯣꯗꯣ ꯑꯗꯨꯝꯅ ꯅꯨꯄꯤꯗꯨꯅ ꯍꯧꯅ ꯂꯥꯎꯔꯛꯄ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯈꯪꯕꯗ ꯅꯠꯇꯦ ꯃꯅꯥꯀꯣꯡ ꯑꯅꯤꯃꯛ ꯃꯥꯒꯤ ꯍꯧꯅ ꯂꯥꯎꯅ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯪꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯈꯜ ꯇꯥꯔꯛꯄꯗꯧꯅ ꯇꯧꯏ꯫ ꯊꯣꯡꯅꯥꯎꯗꯒꯤ ꯁꯤꯠꯆꯜꯂꯛꯄ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯃꯁꯥ ꯄꯨꯝꯕ ꯏꯪꯂꯦ꯫ ꯅꯨꯡꯁꯤꯠꯇꯨꯁꯨ ꯉꯁꯥꯏꯋꯥꯏ ꯁꯤꯠꯂꯝꯕ ꯆꯥꯡ ꯑꯃꯗꯒꯤ ꯀꯔꯥ ꯑꯃ ꯍꯦꯟꯅ ꯁꯤꯠꯂꯦ꯫ ꯃꯄꯥꯜꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯃꯨꯡꯗꯨꯁꯨ ꯎꯃꯝꯃꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯛꯇꯨꯗ ꯊꯥꯕꯜ ꯃꯉꯥꯜꯗꯣ ꯐꯥꯏꯔꯦꯜ ꯂꯩꯆꯤꯜꯗꯨꯅ ꯅꯣꯡꯃꯗꯣꯜ ꯊꯥꯖꯃꯥꯕꯨ ꯈꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯆꯤꯟꯗꯗꯤ ꯈꯪꯗꯦ ꯍꯥꯏꯕꯕꯨ ꯄꯨꯛꯅꯤꯡꯗꯗꯤ ꯋꯥꯍꯩ ꯂꯤꯁꯤꯡꯅꯤ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯉꯥꯎꯔꯦꯗꯅ ꯑꯍꯤꯡꯁꯤꯗ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯁꯤꯕꯣ꯫ ꯃꯩꯁꯨ ꯄꯨꯝꯃꯝ ꯃꯝꯂꯦ ꯇꯧꯔꯤꯁꯦ꯫ ꯊꯣꯡꯅꯥꯎꯁꯦ ꯁꯦꯕꯥꯛ ꯐꯥꯛꯇꯦꯗ ꯈꯥ꯫ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯜ ꯊꯣꯡꯅꯥꯎ ꯑꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯤꯡꯖꯤꯜꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯥ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯈꯜꯂꯨꯗ꯭ꯔꯦ꯫ ꯃꯝꯒ ꯃꯝꯂꯦ ꯉꯥꯏꯍꯥꯛꯇꯤ ꯃꯥꯁꯨ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯥꯔꯗꯨꯅ ꯑꯃꯝꯕꯗꯨꯗ ꯃꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯀꯥꯈꯠꯈ꯭ꯔꯦ꯫ ꯐꯩꯖꯨꯞꯇꯣ ꯁꯨꯞꯀꯠꯂꯦ꯫ ꯃꯁꯥꯗ ꯑꯀꯤꯕꯅ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯃꯉꯣꯟꯗ ꯂꯥꯡꯒꯣꯏ ꯆꯟꯕ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯈꯔ ꯑꯍꯤꯡꯗꯨꯗ ꯊꯣꯛꯄ ꯌꯥꯕꯒꯤ ꯃꯉꯣꯟꯗ ꯅꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯡꯅꯕ ꯄꯣꯛꯂꯤꯕꯁꯤꯕꯣ꯫ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫